Hi mayam taram nokjari ado ngasije aigi hingol machaje sum ulakeko aduga hinjang napi kharasu yumda chatpada punaba hek sebako aduna sidagi dum hawraje hawai bije haujikan yam wangebako aduga panbadi palu yade hawai onbada yam wae kaigino khangde aduga sigi makhyat mubije hawai thak makhyat mubije palaeko maru changbadi khatang watli du panbadi fajana pale ado matonsu mina anamba thatkhrabani ado panbadi dum fajana pale maru changba numit 10 nimuk leradi hega chaba yarani do fajabani sangakanda ama apikpadu oidabaniba ado pambina sumai tharakanda mahai yalakpase yam thina nungaigrajani do broccoli khara hekse broccoli khara pugi yumda do sida laire broccoli je ka hena chawbadi oideko aina har keka yam happa natamnina do dum khara kaino satlisina dum yaridako do hangamdi yam phaiye hangamje bora amamuk heka purage atai pudasu hangamje ngata pura lore ado yumda hauba hangamga siga mahau manadena dum ai lakpa khudingi hangam purao hangam heklao dum haiba adai hajikti un tabanina hangamje ai yam haureko ado aigi hingolda si leireko ado chanam keka hojikse kanna phagalakpai matangni ado chanam angoubasidi kaya phau yade masagi oina aduga sina kainoni koli hawai khara thare kalen yausalakpasidako sigi kainojingje loigraga sigi dum yam thuna dum palakani kaisu kuireko aduga ngan thabi thagibado khara amdi siye kharadi hawe ado broccoli ji hekaje pugadabasing hekajeko ado thangjina pikmandana aina phone ama paira hekpadu yadrebako lenbada pambije oin turakadore aduna kaino tawraga lenba loiraga oina kaino tawrage sidagi pambi anikhak lele ado broccoli je yam ka hena sakaigragadi chaba hautabniko sumaina pomingai tawringaida oina chabasina fresh oiraga hauba hele ado sigi manajingje atopa pambijingda urum langjandanaba sumaina kakthatlaje aduga magi kachin-kachinjidagi managi kachin-kachin makhogi kachin-kachinjidagi magi mayon ama loi tholakije to sidagi amuk maje masoi chongaga karakhineba aduna manaje kham thengna thatatpa yadebako adumai sumaina kakthatlaga atopa pambijingdasu nanjandanaba sumaina sembire hingol koibaje haidi sum yam ka hena chawna koidragasu isagi chanaba koibaje yam nungaibaniko wakhal nungaibani aduna moina phagalakpa matamda khangde yam thina nungaibako ado hangamje amuk hekaje hangamje machida dum pangthada thajanbani dum pangphada phaiko aduga hangamje thainagi hangam charni kai haiyebako aidi khangde maka apakpaje athabaje adu thainai hangam charnina akhoi ima hoinadi yam hawena si hangamje adai puro dum haiyebako aduna aidi chatpada khara pugena aidi hangamje ngatusi amaina athabaje maka yam thaiyebako sije adu sije yam hawena aina areibagai aidi sida mi leita yam chabinaba leitabanina hangamje areiba maka tabagai loi hekage toini puragena ado khara amsu pere lae pere kakhalaeko matam loisalae aduna thatlaga chagibasu dum yaure pereje chamfut chaba adagi yongchak singjuda happa dum tawe aduga sigi hangamsina variety ama oido maleko adu chawdi yam chawe ado khangde mayat tawraga si karaidai laga maruno khanghaudre ado sisu dum phajai yengbadadi hautabadi khangde do yengbadadi dum phajai ado hangam sigumba maka athabasidi maru lo'ona ngahamuk chahi lohaubaneba ado maru yam leiye
ꯑꯗꯨꯅ ꯈꯔ ꯑꯃꯁꯨ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯑꯣꯏꯅ ꯂꯣꯛꯑꯒꯦꯅ ꯃꯔꯨꯁꯦ ꯊꯝꯃꯕꯅꯦ꯫ ꯑꯗꯨꯗꯣ ꯁꯤꯁꯤꯗꯣ ꯍꯪꯒꯥꯝꯁꯦ ꯐꯖꯕꯅꯦꯕꯀꯣ, ꯃꯀꯥ ꯑꯊꯥꯕꯗꯨꯅꯦ ꯑꯗꯣ ꯃꯔꯨ ꯂꯣꯛꯑꯒꯦꯅ ꯁꯥꯏꯗꯇꯒꯨꯝꯕ ꯂꯩꯕꯁꯦ ꯂꯣꯛꯀꯦ ꯇꯧꯅꯤ꯫ ꯑꯗꯣ ꯁꯤ ꯃꯀꯥꯁꯤꯃꯗꯤ ꯍꯦꯛꯇꯣꯛꯑꯒꯦ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯪꯒꯥꯝꯁꯦꯀꯣ ꯊꯥ ꯊꯥ ꯂꯥꯎꯔꯒ ꯐꯖꯩꯌꯦꯕꯀꯣ꯫ ꯑꯗꯣ ꯍꯪꯒꯥꯝꯁꯦ ꯌꯥꯝꯅ ꯃꯀꯥ ꯌꯥꯝ ꯍꯧꯔꯨꯕꯩ ꯋꯥꯗꯤ ꯅꯠꯇꯦ, ꯑꯗꯨꯒ ꯃꯀꯥꯁꯦ ꯐꯖꯅ ꯇꯥꯔꯒ ꯂꯦꯛ ꯂꯦꯛ ꯂꯥꯎꯕꯁꯤꯗ ꯑꯗꯨꯝ ꯈꯔ ꯍꯦꯛꯄꯗ ꯑꯗꯨꯝ ꯌꯥꯝꯃꯦꯀꯣ꯫ ꯑꯗꯨꯅ ꯑꯇꯥꯕ ꯃꯀꯥꯈꯩꯁꯦ ꯑꯩꯅ ꯆꯠꯂꯤꯉꯩꯗ ꯂꯣꯏ ꯍꯦꯛꯇꯣꯛꯑꯒ ꯄꯨꯔꯒꯦ ꯇꯧꯕꯅꯤ꯫ ꯁꯤꯗꯗꯤ ꯑꯩꯈꯣই ꯑꯃꯅꯤꯈꯛ ꯂꯩꯕꯅꯤꯅ ꯃꯀꯥ ꯑꯃꯅꯤ ꯊꯣꯡꯕꯗ ꯆꯥꯕꯤꯅꯕ ꯌꯥꯎꯗꯦꯕ꯫ ꯑꯗꯨꯅ ꯑꯔꯩꯕꯈꯩ ꯑꯗꯨꯝ ꯍꯦꯛꯆꯜꯂꯒ ꯄꯨꯔꯒꯦ꯫ ꯄꯣꯠ ꯊꯥꯔꯒ ꯁꯨꯃꯥꯏꯅ ꯏꯈꯨꯠꯅꯒ ꯍꯦꯛꯑꯒ ꯀꯩ ꯍꯥꯏꯅꯤ, ꯁꯤꯟꯖꯕ ꯑꯗꯩ ꯇꯧꯕꯁꯦ ꯑꯁ ꯈꯪꯗꯦꯗ ꯕꯤꯠ ꯌꯥꯝ ꯂꯩꯌꯦꯕꯀꯣ꯫ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯣꯏꯅ ꯊꯥꯔꯒ ꯍꯦꯛꯅꯔꯤ ꯉꯥꯛꯇꯅꯤꯗꯀꯣ, ꯑꯩ ꯈꯛꯇꯪꯒꯤ ꯋꯥ ꯅꯠꯇꯦ꯫ ꯄꯥꯝꯕꯤ ꯊꯥꯕ, ꯍꯦꯛꯑꯒ ꯆꯥꯕ, ꯁꯤꯒꯤ ꯕꯤꯠꯁꯤꯗꯤ ꯂꯩꯔꯒ ꯆꯥꯗꯣꯏ ꯁꯔꯨꯛ ꯁꯨꯃꯥꯏꯅ ꯊꯥꯔꯒ ꯆꯥꯕ, ꯁꯤꯁꯤꯅ ꯑꯩꯅ ꯃꯇꯥꯏꯗ ꯍꯥꯏꯗꯤ ꯄꯥꯝꯕꯦꯟ ꯑꯣꯏꯅ ꯍꯨꯟꯈꯤꯕ ꯆꯥꯔꯗꯨꯅꯦꯕꯀꯣ꯫ ꯑꯗꯨ ꯆꯥꯔꯗꯣ ꯁꯨꯝ ꯐꯣꯏꯗꯠꯂꯒ ꯈꯔ ꯂꯟꯅ ꯂꯩꯍꯧꯕꯗꯣ ꯑꯩꯅ ꯏꯁꯤꯡ ꯆꯥꯏꯕꯗ ꯁꯨꯝ ꯆꯥꯎꯈꯠꯂꯛꯏꯅꯦꯕ꯫ ꯑꯗꯣ ꯁꯤ ꯃꯔꯣꯏꯁꯤꯒꯤ ꯌꯥꯝ ꯅꯛꯅ ꯍꯧꯖꯟꯕꯁꯦ ꯃꯣꯏꯅ ꯂꯩꯍꯥꯎꯁꯨ ꯌꯥꯝ ꯆꯤꯡꯉꯦ, ꯑꯗꯨꯒ ꯆꯅꯝꯁꯤꯗꯁꯨ ꯆꯥꯎꯈꯠꯄ ꯉꯝꯗꯦꯕꯀꯣ꯫ ꯑꯗꯨꯅ ꯑꯩꯁꯦ ꯈꯔ ꯑꯃ ꯐꯨꯛꯇꯠꯄꯣꯏ ꯑꯗꯒꯤ ꯃꯀꯥꯁꯦ ꯅꯟꯖꯟꯗꯅꯕꯅ ꯁꯦꯝꯃꯤꯅꯤ꯫ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯄꯤꯔꯗꯤ ꯃꯥ ꯂꯩꯕꯥꯛ ꯂꯩꯍꯥꯎꯗꯣ ꯃꯥꯅ ꯌꯥꯝ ꯆꯤꯡꯉꯦꯕꯀꯣ꯫ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯄꯥꯝꯕꯤꯒꯤ ꯅꯛꯅ ꯍꯧꯕꯁꯤꯗꯤ ꯑꯩꯅ ꯑꯅꯝꯕꯅ ꯐꯨꯛꯇꯠꯄꯤꯔꯦ꯫ ꯁꯤꯒꯤ ꯀꯥꯔꯛꯇꯒ ꯍꯧꯔꯤꯕ ꯍꯪꯒꯥꯝ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ꯫ ꯑꯗꯣ ꯁꯣꯟꯒꯤ ꯅꯥꯄꯣꯝꯗ ꯍꯧꯕ ꯕ꯭ꯔꯣꯀꯣꯂꯤ 3 ꯑꯃꯁꯨ ꯂꯦꯜꯂꯦꯀꯣ, ꯁꯤꯅ ꯌꯥꯝ ꯆꯥꯎꯗꯦ, ꯃꯔꯛꯀꯤꯅꯦ꯫ ꯑꯗꯨꯒ ꯃꯥꯁꯦ ꯃꯐꯝ ꯑꯃꯗꯒꯤ ꯊꯥꯕꯗꯒꯤ ꯗ꯭ꯔꯦꯟ ꯇꯧꯔ ꯀꯗꯧꯔꯦꯅ ꯑꯩꯅ ꯆꯥꯎꯔꯀꯥꯟꯗ ꯑꯃꯨꯛ ꯍꯣꯡꯇꯣꯛꯈꯤꯕ ꯀꯣꯕꯤꯗꯨꯅꯤꯀꯣ꯫ ꯑꯗꯨ ꯈꯔꯗꯤ ꯑꯗꯨꯝ ꯆꯥꯎꯗ꯭ꯔꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯀꯥꯔꯛꯑꯦ, ꯌꯥꯔꯦꯗ꯫ ꯁꯨꯃꯥꯏꯅ ꯕ꯭ꯔꯣꯀꯣꯂꯤ ꯈꯔ ꯑꯃ ꯍꯥꯏꯅ ꯄꯨꯔꯒꯦ꯫ ꯑꯗꯣ ꯑꯩꯒꯤ ꯍꯤꯡꯒꯣꯜꯁꯤꯗ ꯌꯦꯂꯥꯡꯁꯨ ꯍꯧꯋꯦꯕꯀꯣ꯫ ꯁꯤꯅ ꯌꯦꯂꯥꯡꯅꯦ꯫ ꯌꯦꯂꯥꯡꯁꯦ ꯅꯧ ꯅꯧ ꯂꯥꯎꯔꯒ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏꯕꯅꯦ꯫ ꯑꯗꯣ ꯃꯣꯏꯁꯦ ꯊꯠꯂꯤꯈꯩ ꯆꯣꯡꯕ ꯍꯦꯜꯂꯦꯕꯀꯣ꯫ ꯑꯗꯨꯅ ꯑꯩꯁꯦ ꯏꯔꯣꯝꯕ ꯆꯥꯅꯕ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯀꯤ ꯄꯨꯕꯤꯒꯦꯅ ꯑꯩꯁꯦ ꯈꯔ ꯊꯠꯂꯤꯅꯦ꯫ ꯑꯗꯒꯤ ꯌꯥꯝ ꯊꯤꯔꯗꯤ ꯑꯗꯨꯝ ꯂꯩ ꯄꯣꯠꯅꯤꯗ꯫ ꯑꯗꯣ ꯑꯩꯒꯤ ꯑꯌꯨꯛꯀꯤ ꯊꯕꯛ ꯁꯠ ꯇꯧꯔꯒ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯑꯩꯅ ꯌꯦꯂꯥꯡꯁꯦ ꯊꯤꯔꯒ ꯍꯦꯛꯄꯗꯣ, ꯃꯥꯗꯤ ꯃꯆꯤ ꯑꯗꯨꯝ ꯇꯥꯁꯜꯂꯒ ꯄꯪꯍꯧꯗ ꯍꯧꯕꯅꯦꯕꯀꯣ꯫ ꯑꯗꯨꯅ ꯌꯦꯂꯥꯡꯁꯦ ꯈꯔ ꯑꯃ ꯁꯨꯃꯥꯏꯅ ꯊꯠꯄꯤꯔꯦ꯫ ꯅꯧ ꯅꯧ ꯂꯥꯎꯔꯒ ꯑꯌꯨꯛꯀꯤ ꯂꯤꯛꯂꯥꯁꯤꯗ ꯃꯣꯏꯁꯨ ꯊꯠꯂꯤꯈꯩ ꯆꯣꯡꯕ ꯍꯦꯜꯂꯦꯕ꯫ ꯁꯨꯃꯥꯏꯅ ꯈꯔ ꯊꯠꯄꯤꯔꯦ꯫ ꯌꯥꯝꯅꯗꯤ ꯊꯤꯔꯔꯣꯏ, ꯊꯦꯡꯈ꯭ꯔꯦꯕꯀꯣ꯫ ꯑꯗꯨꯗꯨꯒ ꯁꯤ ꯑꯂꯨꯁꯤꯅ ꯃꯊꯟꯇ ꯍꯧꯖꯔꯛꯄꯅꯤ, ꯅꯥꯀꯟꯗ ꯁꯥꯏꯗꯇ ꯂꯩꯁꯦ꯫ ꯑꯗꯣ ꯍꯪꯒꯥꯝꯗꯣ ꯈꯔ ꯍꯦꯛꯑꯒ ꯄꯨꯁꯜꯂꯛꯑꯦ, ꯄꯨꯟꯅꯕ ꯇꯧꯔꯒꯦꯀꯣ꯫ ꯑꯗꯣ ꯌꯥꯝ ꯌꯥꯝꯕꯅꯦ ꯍꯪꯒꯥꯝꯁꯦ꯫ ꯑꯗꯣ ꯑꯩꯅ ꯍꯦꯜꯂꯛꯄ ꯀꯣꯕꯤꯗꯨꯒ ꯁꯤ ꯂꯩꯔꯦ꯫ ꯑꯗꯨꯅ ꯄꯨꯟꯅꯕ ꯇꯧꯔꯒꯦꯀꯣ꯫ ꯍꯪꯒꯥꯝꯁꯦ ꯑꯁꯣꯟꯗ ꯍꯨꯟꯖꯜꯂꯛꯇꯕ ꯈꯔꯁꯨ ꯂꯩꯔꯤ, ꯁꯤ ꯍꯥꯟꯅ ꯄꯨꯜꯂꯒꯦꯅ ꯇꯧꯕ꯫ ꯑꯗꯨꯅ ꯑꯩꯅ ꯃꯄꯨꯟꯁꯦ ꯂꯂꯣꯟꯕꯤꯗꯧꯅ ꯄꯨꯟꯕ ꯍꯩꯇ꯭ꯔꯒꯁꯨ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯄꯪꯄꯨꯟꯗ ꯑꯗꯨꯝ ꯄꯨꯜꯂꯦꯀꯣ꯫ ꯑꯗꯣ ꯍꯪꯒꯥꯝ ꯃꯀꯥꯁꯤꯡꯁꯤꯅ ꯍꯥꯏꯅ ꯎꯞꯁꯜꯂꯒ ꯑꯄꯤꯛꯄꯗꯨ ꯃꯅꯨꯡꯗ ꯊꯝꯃꯒ ꯑꯆꯧꯕꯁꯤꯅ ꯃꯇꯥꯏꯗ ꯔꯥꯎꯟ ꯇꯧꯔꯒ ꯄꯨꯟꯁꯤꯜꯂꯗꯤ ꯃꯅꯨꯡꯒꯤ ꯃꯆꯥꯗꯣ ꯇꯥꯔꯛꯇ꯭ꯔꯦꯗꯅ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯑꯗꯨꯝ ꯄꯪꯄꯨꯟꯗ ꯑꯗꯨꯝ ꯄꯨꯟꯁꯤꯜꯂꯦ꯫ ꯑꯗꯒꯤ ꯄꯨꯡ 9:30 ꯇꯥꯔꯦ, ꯂꯣꯏꯁꯜꯂꯣ ꯊꯦꯡꯉꯦꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯆꯠꯂꯁꯦꯅ꯫ ꯑꯗꯨ ꯑꯩꯁꯦ ꯍꯣꯕꯦ ꯂꯣꯏꯁꯜꯂꯦ꯫ ꯑꯗꯨꯒ ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯉꯤꯅꯦ ꯍꯪꯒꯥꯝ ꯕꯣꯔꯥ ꯑꯃ ꯍꯦꯛꯄꯒꯤ꯫ ꯑꯗꯨ ꯅꯪ ꯏꯁꯧ ꯂꯥꯡꯅꯤ ꯂꯥꯡꯖꯧ, ꯑꯩ ꯄꯨꯐꯝ ꯊꯣꯛꯄ ꯄꯨꯔ ꯂꯣꯏꯔꯦꯅ ꯑꯩꯅ ꯁꯠ ꯄꯨꯟꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯆꯠꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ꯫ ꯑꯃꯅ ꯑꯩ ꯏꯄꯥꯝꯗ ꯊꯥꯗꯔꯝꯃꯅꯤ, ꯑꯗꯨꯒ ꯍꯪꯒꯥꯝ ꯃꯄꯨꯟ ꯑꯆꯧꯕ 2 ꯑꯃꯅ ꯌꯨꯝꯗ ꯄꯨꯔꯅꯤ, ꯏꯄꯥꯝꯗ ꯑꯃ ꯄꯤꯔꯝꯃꯅꯤ꯫ ꯁꯨꯃꯥꯏꯅ ꯁꯠ ꯄꯨꯟꯁꯤꯜꯂꯦ꯫ ꯉꯥꯡꯉꯛꯏꯕꯅꯤ ꯅꯥꯀꯟꯗꯁꯨ ꯊꯦꯡꯉꯦꯅ ꯋꯥꯊꯤ ꯇꯧꯔ ꯂꯩ, ꯑꯗꯨ ꯇꯧꯔ ꯂꯩꯌꯦꯅ ꯑꯩꯅ ꯉꯥꯡꯅꯤꯡ ꯉꯥꯡꯖꯧꯅ ꯑꯩ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔ ꯂꯩꯕ꯫ ꯑꯗꯨꯅ
ꯊꯦꯡꯉꯦ ꯂꯥꯁꯇꯗꯤ ꯑꯩ ꯑꯃꯨꯛ ꯊꯝꯃꯝꯃ ꯆꯠꯀꯦ ꯍꯥꯏꯔꯅꯤ ꯑꯗꯨꯅ ꯁꯠ ꯁꯠ ꯄꯨꯟꯁꯤꯜꯂꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯒꯤ ꯍꯪꯒꯥꯝꯁꯦ ꯂꯩꯔꯦꯀꯣ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏꯕꯅꯤ ꯀꯣꯕꯤꯁꯤꯁꯨ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯄꯨꯔꯒꯦ